Mirelgi mingshel itop senila sige mai kairigi. Mayamu bikasi NBS na ikong no na taram nokshari. Mayangi mafom do kudol tamchana bagidamakta nga sisu adugum laba horror story makakpudo na lakshari. Wariya sige mamingdi. Ahing dugi teng tako. Wariya sibu ibirakpa kalpana nong tombam. Hingliba madila ikidraba kanaga sumari layna jadi. Hek hawarakpadagi loiwa fauba wakal na mapung panas sagas jaduna isabani. Mayangi mafamdo kudol tamjari ahing dugi teng tako punna amuktamin rasi. Mafamadu ihang-hangi. Ako'y badana labu kaya matari. Lambigi nakal dana gulmuhor pambi kaya na paring hori. Famadu isiksii lamhangoy na sutawri. Mi kaya tadi yumsing sulan na lanatay. Ambi matay oirab school na malayrami. Yam na wang banate building ani kaki school ni. Building do karabudi kwiri haibasi iyang batadadong kanglin. Ayuk kisangan siya na masama-sagi season na bapot sa ipudo na lakpa makoy ni patarado. School do tiyangay. Tomal. Mafamsi ing lawi. Laiba di nungay ni netoy ba? Toy ba na? Tatomal. Ay di ahan matabag yaw bago oya. Haying soyrag ko lakanda amog isaw lang naraktan ako. Tomal na. Kay daw ba isaw lang doy nun? Nayaan ba yaw ring ay dabo? Nayaan ba siya para sa patra ba siya sahi tarog yugali oyrak libanin niya? Kuidri mistri karak pa. Inaw nagkang daba kay nayaman na taagaloy rita na. Adaw mafam sibo akara di sui. Alam na hay bada laifam su karak kalihay. Isorning bali payade. Laira ba iko ay di niya. But ka kiya potiko. Sara hendo riba ni yumda. Toy ba na? Sumita to ma. Laira ba imong dapog luba ni na kay di upaylay. Sigum mamayam siya. Tigna ba taba ni niya? Tomal na. Say, ngang na laira gumsi. Po say singsip hatcha na mafamsa na tamjil. Nung tangga horay ka dusupo siya laglaw. Mangkre kay nagahangpam laytaw natin. Kumar na karom da sangkre. Toy ba na? Mo'y gipangdaraga unaruni na sangki ba ni? Tomal na. Pare laot sa ngasi. Tomal do sangkre. School gi suti tabagi biyal makol do tarai. Manung dagi satra kaya turakli. Haraw na nok na toglak pa siyawri. Yam na tan na toglak pa siyawri. Toy ba ngay hakti ang singduda man na yengi. Matantaran sunok fiyataw say. Makoy na high school ka ringay matamdo ningsing lakpagin nok libani. Toy ba matsilda matanda suli. Matamdo, ngarang ka oy boy ningida. Kanghaw di matamsi. Hawzik di ay sa pakhangga para ba niya. Pakhang pare do ngay re. Ngay fong kakang de. Toy ba na matanda kalingay tomal na manungdagi kauray. Ay maamok lehawra malin ni tawris. Toy ba changunin ang bong. Toy ba na. Hoy siyang itatoma. Kumarsu siyang agli aduga tomal da hayri. Lakmi na riba mayam sidagidi tomal na ahal ni. Kumar na. Tatomal. Kaani siya lawro hayri. Awang tangba ka sida na ay ko'y mga layaki. Sida na ko'y tomsa niya toy ba niya ranjit ni. Nilaga no'y mga layro. Ay ko'y mga awang sida layaki. Tomal na. Sa ising na kamay tao ba na? Kumar na. Sa kidi ayong nungdang mo'y na sumpidong ni. Hostel gitong bada adum yawro doy ni. Tomal na. O pare. No'y sungay hakpot haro. Hayeng dagi di tabak hawra doy ni. Kumar su hoy hayram laga tokri. Numida ang gimatam ni mayam do saktok na rin. Kumar na nga say hayram bagi matung inna makoy mga layri. Bakang matya ahum do di Mobile Legends kan na sana rin. Game sana ba yaw da ba tomal gat oy bagado wari sana rami. Tomal na. Nang buo oto taw ni na tawraga kay dawragin niya amuk tuglaga siyek suga muk dawra isina. Nahanway din nang buo uto taw ba si pasayam tay kay nagakayam tay niya. Ado hausig na kay dawra ba. Toy ba na. Tatomal. Hana di yam na taram. Hausig ti ngitok pagi sang suwale. Laan sina maramoyraga kay tilsu kaya hang nadre. Yung amada gari asaw ba laytrasu matya amamam di ayaman nilay na rin.
ꯑꯣꯇꯣ ꯇꯣꯡꯕꯒꯤ ꯆꯥꯡꯁꯨ ꯋꯥꯠꯂꯤ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯇꯧꯐꯝ ꯈꯪꯗꯕꯒꯤꯅꯤ ꯇꯥ ꯇꯣꯃꯥꯜꯒꯤ ꯊꯕꯛꯇ ꯌꯥꯎꯒꯦꯅ ꯍꯥꯏꯔꯛꯏꯁꯤ ꯇꯣꯃꯥꯜꯅ ꯑꯗꯨꯅꯤꯅꯦ ꯂꯥꯟꯁꯤꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯀꯌꯥꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯏꯅꯥꯛꯀꯨꯝꯕꯅ ꯁꯨꯝ ꯅꯨꯡꯉꯥꯏꯈꯤꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯋꯥꯍꯧꯗꯣꯏꯁꯤ ꯐꯔꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯍꯨꯝꯁꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣ ꯊꯣꯏꯕꯅ ꯔꯟꯖꯦ ꯅꯣꯏ ꯑꯍꯨꯝꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯔꯣꯏꯀꯣ ꯔꯟꯖꯤꯠꯅ ꯍꯣꯏ ꯌꯥꯝꯕꯨꯡ ꯊꯣꯏꯕ ꯇꯨꯝꯂꯗꯣꯏꯅꯤ ꯇꯣꯝꯆꯥꯅ ꯇꯨꯝꯂꯣ ꯑꯍꯜꯅꯤꯅ ꯑꯉꯥꯡ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯑꯍꯨꯝꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯊꯈ꯭ꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯊꯟꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯏꯁꯥꯁꯤꯅ ꯑꯣꯝꯆꯥꯛꯅꯕꯩꯔ ꯀꯩꯅꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯅꯤ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛꯁꯤꯕꯣ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ 12:45 ꯆꯠꯂꯝꯂꯦ ꯄꯨꯡꯗꯤ ꯊꯦꯡꯂ ꯄꯣꯠꯅꯤꯅꯤ ꯇꯥ ꯇꯣꯃꯥꯜꯁꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯤ ꯌꯦꯡꯉꯨꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯄꯣꯊꯥꯗꯈꯩ ꯃꯥꯁꯨ ꯃꯆꯥꯒꯤꯗꯃꯛ ꯂꯪꯐꯩ ꯂꯥꯛꯂꯤꯕꯅꯤꯅꯦ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯕ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯅꯗꯤ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯊꯑꯣꯏꯕꯤꯗꯕ ꯃꯥꯒꯤꯅ ꯍꯦꯜꯂꯦꯅ ꯈꯟꯅꯔꯛꯄ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯪꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯂꯝꯒꯤ ꯄꯩꯁꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯡ ꯄꯥꯏꯅꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯊꯣꯏꯕ ꯑꯁꯨꯝꯅ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯃꯪꯂꯥꯟꯗ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯑꯀꯣꯏꯕꯗ ꯇꯨꯝꯂꯤꯕꯁꯤꯡꯗꯨ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯈꯨꯠꯁꯤꯅ ꯁꯤꯛꯂꯤ ꯊꯣꯏꯕꯅ ꯑꯌꯣ ꯑꯩꯒꯤꯁꯦ ꯃꯪꯂꯥꯟꯗꯤ ꯅꯠꯇꯦ ꯁ꯭ꯀꯨꯜꯒꯨꯝꯕꯁꯤꯕꯨ ꯃꯤꯅ ꯌꯥꯝꯅ ꯇꯝꯅꯤ ꯍꯥꯏꯕꯗꯨꯕꯨ ꯆꯨꯝꯗꯧꯔꯤꯕ ꯖꯥꯠꯂꯥ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯏꯁꯥꯁꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯤꯁꯤꯅ ꯀꯔꯤꯒꯤ ꯁꯣꯔꯗꯨ ꯑꯃꯨꯛ ꯃꯊꯟꯇ ꯇꯞꯅ ꯍꯣꯟꯗꯨꯅ ꯄꯥꯈꯠꯄ ꯑꯀꯤꯕ ꯄꯣꯛꯂꯤꯕꯗꯨ ꯐꯥꯊꯖꯩ ꯃꯊꯟꯇ ꯉꯥꯡꯕꯗꯤ ꯂꯦꯞꯇꯦ ꯑꯩꯕꯨ ꯇꯥ ꯇꯣꯃꯥꯜ ꯍꯣꯏ ꯍꯧꯗꯣꯛꯑꯁꯤꯔꯅꯤ ꯍꯦꯔꯣ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ ꯃꯁꯤꯗꯤ ꯍꯦꯛꯇ ꯊꯣꯛꯂꯒ ꯌꯦꯡꯉꯒꯦꯗ ꯊꯣꯏꯕ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯄꯥꯜꯗꯨꯁꯨ ꯁꯨꯞꯅꯇꯪꯒꯤ LED ꯕꯜꯕ ꯃꯆꯥ ꯑꯃꯈꯛ ꯊꯥꯜꯂꯝꯃꯤ ꯑꯀꯣꯏꯕꯗꯨ ꯈꯔꯒ ꯁꯨꯞꯄꯒ ꯏꯃꯝꯁꯨ ꯃꯝꯂꯤ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯗꯨ ꯂꯦꯞꯈ꯭ꯔꯤ ꯑꯀꯣꯏꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯇꯧꯏ ꯊꯣꯏꯕ ꯃꯁꯥꯗꯨꯁꯨ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯀꯤꯕꯗꯨ ꯃꯄꯥꯜ ꯊꯣꯛꯅ ꯎꯠꯊꯣꯔꯛꯇꯦ ꯉꯥꯏꯍꯥꯛ ꯃꯄꯥꯜꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯨꯝꯅꯕ ꯁꯦꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯊꯣꯏꯕ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯑꯃꯨꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯇꯟꯖꯥꯗꯨꯗ ꯃꯩꯗꯨꯁꯨ ꯍꯦꯛ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯊꯣꯏꯕ ꯅꯤꯄꯥ ꯑꯣꯏꯔꯕꯁꯨ ꯃꯁꯥꯗꯨ ꯀꯤꯕ ꯐꯥꯎꯔꯛꯂꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯥꯅ ꯂꯣꯟꯁꯤꯜꯂꯝꯕ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯍꯥꯏꯗꯅ ꯇꯧꯕꯒ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯥꯡꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯊꯣꯏꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯇꯨꯡ ꯈꯪꯍꯟꯍꯜꯂꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯁꯨ ꯇꯨꯡ ꯍꯟꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯟꯇꯥꯅ ꯇꯣꯃꯥꯜꯗꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯉꯥꯡꯁꯤꯡꯗꯨ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯅ ꯀꯣꯏꯔꯩ ꯂꯩꯗꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯊꯣꯏꯕ ꯂꯩꯔꯝꯗꯕꯗꯨꯗ ꯃꯊꯟꯇꯁꯨ ꯈꯜꯂꯤ ꯊꯣꯏꯕꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯐꯣꯟꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯨꯡꯗꯤ 3:30 ꯇꯥꯗ ꯉꯥꯏꯔꯤꯅ ꯇꯣꯃꯥꯜ ꯃꯁꯥꯗꯨ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯒ ꯎꯔꯦ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯊꯣꯏꯕ ꯂꯩꯃꯥꯏꯗ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯜꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯏ
ꯄꯔꯞ ꯄꯔꯞ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯊꯣꯏꯕ ꯇꯥꯕ꯭ꯔꯅꯦ ꯁꯤ ꯍꯧꯒꯠꯂꯨꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯂꯩꯕꯥꯛꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯊꯣꯏꯕ ꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯍꯧꯒꯠꯂꯨꯃꯦ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯍꯨꯝꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯔꯟꯖꯤꯠꯅ ꯍꯪꯉꯛꯂꯤ ꯇꯥ ꯇꯣꯃꯥꯜ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯊꯣꯏꯕꯁꯦ ꯂꯩꯕꯥꯛ ꯃꯈꯥ ꯑꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ ꯅꯣꯏ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯎ ꯂꯥꯎꯅꯦ ꯑꯍꯨꯝꯗꯨꯁꯨ ꯊꯣꯏꯕꯅ ꯍꯤꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯇꯣꯝꯆꯥꯁꯨ ꯏꯁꯤꯡ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯂꯤ ꯇꯣꯝꯆꯥꯅ ꯇꯥ ꯇꯣꯃꯥꯜ 이싱씨 ꯃꯃꯥꯏꯁꯤꯗ ꯈꯤꯇꯪ ꯊꯥꯗꯔꯒ ꯌꯦꯡꯁꯤ ꯃꯃꯤ ꯁꯤꯡꯕ꯭ꯔꯥꯗꯣ ꯇꯣꯃꯥꯜ ꯇꯣꯝꯆꯥꯗꯒꯤ ꯏꯁꯤꯡꯗꯣ ꯂꯧꯗꯨꯅ ꯊꯣꯏꯕꯒꯤ ꯃꯃꯥꯏꯗ ꯈꯔ ꯈꯤꯛꯂꯤ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯉꯛꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯇꯣꯃꯥꯜꯅ ꯊꯣꯏꯕ ꯅꯪꯕꯨ ꯃꯤꯠ ꯁꯤꯡꯉꯕ꯭ꯔꯣ ꯊꯣꯏꯕꯅ ꯍꯣꯏ ꯇꯥ ꯇꯣꯃꯥꯜ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯣꯃꯥꯜꯅ ꯊꯣꯏꯕ ꯑꯩꯈꯣꯏꯁꯨ ꯉꯛꯂꯤꯕꯅꯤꯅꯦ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯅ ꯊꯣꯏꯕ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯊꯟꯗ ꯑꯃꯨꯛꯁꯨ ꯁꯣꯜꯂꯤ ꯑꯩꯗꯤ ꯉꯔꯥꯡ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯃꯌꯥꯝꯗꯨ ꯏꯉꯛ-ꯉꯛꯅ ꯊꯣꯏꯕꯗ ꯌꯦꯡꯉꯤ ꯊꯣꯏꯕꯅ ꯇꯥ ꯇꯣꯃꯥꯜ ꯉꯔꯥꯡ ꯅꯣꯏ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯑꯩ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯊꯣꯏꯕ ꯉꯔꯥꯡ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯂꯤꯅ ꯃꯁꯥꯗꯨꯁꯨ ꯇꯨꯁꯞ ꯌꯨꯡꯉꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯂꯤ ꯌꯥꯕꯨꯡ ꯊꯣꯏꯕ ꯃꯤꯅꯗꯤ ꯁ꯭ꯀꯨꯜꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯕꯣꯔꯗꯤꯡꯒꯨꯝꯕ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯇꯝꯅꯒꯜꯂꯦꯗꯤ ꯍꯥꯏ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯇꯝꯅꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕ ꯐꯕꯒꯤꯔ ꯀꯩꯅꯣ ꯅꯣꯡꯃꯗ ꯊꯦꯡꯅꯗꯦ ꯇꯣꯃꯥꯜꯅ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯃꯤꯠꯇꯣ ꯀꯔꯤꯅ ꯁꯨꯝ ꯎꯕ ꯑꯣꯏꯔꯤꯅꯤ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗꯒꯤꯁꯨ ꯄꯣꯛꯄꯅꯤꯅꯦ ꯂꯥꯎ ꯕ꯭ꯔꯁ ꯇꯧꯅꯔꯨ ꯂꯥꯎ ꯊꯕꯛ ꯍꯧꯔꯒꯗꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨ ꯕ꯭ꯔꯁ ꯃꯊꯪ ꯇꯧꯅꯔꯒ ꯊꯣꯛꯈ꯭ꯔꯤ ꯇꯣꯃꯥꯜꯒ ꯊꯣꯏꯕꯒꯗꯨ ꯕ꯭ꯔꯁ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯃꯥꯜꯗꯤ ꯂꯣꯏꯔꯦ ꯊꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯕ꯭ꯔꯁ ꯇꯧꯕ ꯈꯔꯁꯨ ꯀꯨꯏꯒꯜꯂꯤ ꯇꯣꯃꯥꯜꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯎꯀꯣ ꯑꯩ ꯅꯪꯒꯤ ꯆꯥ ꯂꯧꯕꯤꯔꯝꯂꯒꯦ ꯇꯣꯃꯥꯜꯗ ꯊꯣꯛꯈ꯭ꯔꯤ ꯊꯣꯏꯕꯗꯨ ꯃꯆꯤꯜ ꯇꯦꯡꯊꯣꯛꯄ ꯂꯣꯏꯔꯒ ꯃꯥꯏ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯅꯣꯟꯈꯠꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜꯗꯨ ꯎꯕꯗꯨꯗ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯎꯔꯛꯂꯤ ꯊꯣꯏꯕ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ ꯄꯥꯈꯠꯅ ꯀꯤꯅ ꯂꯥꯎꯔꯛꯏ ꯇꯥ ꯇꯣꯃꯥꯜ ꯑꯃꯗꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯄꯥꯈꯠꯅ ꯋꯥꯁꯔꯨꯝꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯔꯟꯖꯤꯠꯅ ꯌꯥꯃꯨꯡ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯊꯣꯏꯕ ꯃꯊꯟꯇ ꯑꯀꯤꯕꯗꯨ ꯐꯥꯊꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯃꯥꯜ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯤꯡꯁꯦꯜ ꯃꯃꯥꯡꯁꯤꯗ ꯂꯩꯔꯝ ꯑꯁ ꯑꯩ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯔꯦ ꯇꯣꯃꯥꯜꯅ ꯅꯪꯅ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯟꯗꯅ ꯅꯃꯤꯠꯇ ꯎꯕ ꯑꯣꯏꯔꯝꯅꯤꯅꯦ ꯑꯌꯨꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯂꯥꯛꯑꯣ ꯆꯥ ꯊꯛꯎꯔꯁꯤ ꯅꯃꯥꯏꯗꯣ ꯁꯠ ꯇꯥꯔꯛꯑꯣ ꯑꯩ ꯁꯪꯕꯤꯔꯒꯦꯁꯦ ꯅꯪ ꯁꯤꯃ ꯏꯕꯣ ꯅꯤꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯇꯣꯃꯥꯜꯅ ꯁꯪꯕꯤꯗꯨꯅ ꯃꯥꯏ ꯇꯥꯕꯗꯨ ꯂꯣꯏꯔꯒ ꯊꯣꯔꯛꯂꯤ ꯃꯌꯥꯝꯗꯨ ꯆꯥ ꯊꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯍꯧꯅꯈ꯭ꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯂꯥꯛꯇꯨꯅ ꯀ꯭ꯂꯥꯁ ꯇꯧꯔꯤ ꯃꯈꯣꯏ ꯇꯔꯥꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯤꯄꯥ ꯑꯃ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯎꯕꯅ ꯏꯕꯨꯡꯉꯣ ꯀꯨꯃꯥꯔ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯅꯦ ꯀꯨꯃꯥꯔꯁꯨ ꯍꯣꯏ ꯇꯥ ꯆꯥꯎꯕ ꯂꯥꯛꯂꯒꯦ ꯀꯨꯃꯥꯔꯗꯣ ꯃꯌꯥꯝ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯛꯀꯤ ꯄꯥꯎ ꯂꯥꯛꯑꯦ ꯂꯥꯛꯅꯔꯣꯍꯩ ꯇꯥ ꯇꯣꯃꯥꯜ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅꯦ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯪꯉꯝꯃꯣ ꯃꯌꯥꯝꯗꯨ ꯏꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯝ ꯅꯤꯜꯂꯅ ꯍꯥꯎꯗꯧꯔꯤꯗ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗꯤ ꯃꯍꯤ ꯏꯔꯥꯡꯅ ꯂꯥꯡꯉꯤ ꯔꯟꯖꯤꯠꯅ ꯅꯤꯄꯥ ꯑꯃ ꯑꯣꯏꯕꯩ ꯄꯪꯆꯥ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦꯅꯦ ꯅꯨꯄꯤꯗꯧꯅ ꯁ꯭ꯋꯥꯏꯗ ꯅꯋꯥ ꯑꯃꯨꯛ ꯄꯦꯠꯂꯅꯨ ꯏꯕꯣ ꯌꯨꯝꯗꯗꯤꯅꯦ ꯆꯔꯥ ꯍꯦꯟꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ ꯇꯣꯝꯆꯥꯅ ꯏꯔꯥꯡꯁꯤꯅꯅꯤꯅꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯃꯝꯒ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯋꯥꯅꯔꯕ ꯆꯥꯠꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯁꯤꯜꯂꯛꯇꯅ ꯑꯋꯥꯕ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯅꯪꯂꯤꯗꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯑꯆꯧꯕ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯀꯨꯃꯥꯔꯅ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯐꯪꯂꯤꯕꯁꯤ ꯌꯥꯝ ꯐꯔꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯗ ꯇꯨꯝꯕꯒ ꯆꯥꯕꯒ ꯅꯨꯄꯤꯅꯒ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯊꯕꯛ ꯁꯨꯗꯕꯒꯤ ꯅꯨꯄꯤꯁꯨ ꯄꯩꯁꯥ ꯄꯨꯁꯜꯂꯛꯇ꯭ꯔꯗꯤ ꯏꯁꯧ ꯂꯥꯡꯉꯤꯅꯦ
ꯄꯩꯁꯥꯕꯨ ꯄꯥꯏꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯐꯧ ꯅꯨꯡꯁꯤꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯔꯟꯖꯤꯠꯅ ꯇꯥ ꯀꯨꯃꯥꯔꯒꯤ ꯏꯇꯩꯃꯗꯨꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯇꯥꯏꯗ ꯃꯆꯤꯟꯗꯕꯨ ꯈꯔ ꯀꯜꯂꯦ ꯍꯥꯏꯅꯔꯁꯨ ꯀꯨꯃꯥꯔꯅ ꯃꯆꯤꯟꯒꯤ ꯋꯥꯗꯤꯉꯣ ꯑꯩꯅꯒꯅꯦ ꯋꯥ ꯉꯥꯡꯐꯧ ꯉꯝꯄꯣꯠꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯧꯅꯤꯅ ꯍꯨꯏ ꯂꯣꯏꯗ꯭ꯔꯁꯨ ꯌꯥꯗꯧꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯦꯅ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯆꯤꯟ ꯀꯟꯖꯔꯁꯨ ꯃꯁꯛꯇꯤ ꯄꯨꯡꯅꯣꯞ ꯅꯣꯞꯇꯕꯅꯤꯗ ꯔꯟꯖꯤꯠꯅ ꯐꯖꯩꯗ ꯃꯌꯥꯗꯨꯕꯨ ꯈꯤꯇꯪ ꯆꯥꯎꯕꯩ ꯋꯥꯅꯤ ꯀꯨꯃꯥꯔꯅ ꯔꯟꯖꯤꯠ ꯅꯪꯒꯤꯗꯨꯕꯨ ꯊꯥꯒꯠꯂꯤꯕ꯭ꯔꯣ ꯁꯤꯗꯔꯤꯕ꯭ꯔꯣ ꯔꯟꯖꯤꯠꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯉꯥꯗꯨ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯆꯥꯅ ꯌꯥꯃꯨꯡ ꯊꯣꯏꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯨꯝꯗ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯇꯨꯝꯃꯨꯀꯣ ꯉꯔꯥꯡ ꯀꯔꯤꯅꯣ ꯇꯧꯏꯅ ꯍꯥꯏꯗꯣ ꯅꯪꯒꯤ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯎꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯂꯣꯏ ꯄꯥꯈꯠꯍꯜꯂꯦ ꯇꯣꯃꯥꯜꯅ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯇꯣꯝꯆꯥ ꯅꯣꯏ ꯃꯥꯗꯨꯕꯨ ꯃꯁꯥ ꯈꯔ ꯐꯔꯕ꯭ꯔꯅꯦ ꯅꯆꯟ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯊꯥꯗ ꯂꯨꯍꯣꯡꯕ ꯇꯥꯔꯕ ꯇꯣꯝꯆꯥꯅ ꯇꯥ ꯇꯣꯃꯥꯜ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦꯗ ꯗꯣꯛꯇꯔ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯑꯩꯅ ꯌꯦꯡꯂꯤꯕꯁꯤ ꯑꯗꯨꯕꯨ ꯏꯐ ꯐꯒꯠꯄꯒꯤ ꯃꯃꯤꯗꯤ ꯎꯗꯦ ꯄꯩꯁꯥꯗꯃꯛ ꯆꯪꯏ ꯐꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯆꯥꯁꯨ ꯅꯨꯄꯥ ꯃꯌꯨꯝꯅꯗꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯄꯥꯝꯂꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯈꯔ ꯅꯥꯇꯩ ꯆꯥꯗꯕꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯣꯡꯂꯁꯤꯅ ꯍꯥꯏꯅꯔꯒ ꯊꯝꯂꯤꯅꯤ ꯊꯣꯏꯕꯅ ꯇꯥ ꯇꯣꯃꯥꯜ ꯅꯣꯏꯒꯤ ꯐꯥꯎꯟꯗꯔꯗꯨꯕꯨ ꯁꯛ ꯏꯇꯥꯛ ꯇꯥꯈꯠꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯇꯣꯃꯥꯜꯅ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯇꯧꯖꯔꯤꯅꯤꯗꯅ ꯏꯅꯥ ꯈꯨꯟꯕꯁꯤꯡꯁꯤꯅ ꯂꯥꯏꯔꯕꯁꯤꯡꯁꯤꯗꯤ ꯀꯩꯁꯨ ꯑꯣꯏꯅꯒ ꯎꯄꯣꯠꯇꯦꯗ ꯃꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯂꯥꯏꯔꯕ ꯃꯆꯥ ꯊꯤꯔꯛꯇꯣꯏꯁꯤ ꯔꯟꯖꯤꯠꯅ ꯇꯣꯝꯆꯥ ꯅꯪꯗꯤ ꯄ꯭ꯂꯦ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯇꯣꯝꯆꯥꯅ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯍꯩꯕ ꯑꯩ ꯑꯃ ꯌꯥꯎꯕꯩ ꯅꯠꯇ꯭रो ꯅꯣꯏꯅ ꯀꯥꯖꯔꯤꯗꯣ ꯔꯟꯖꯤꯠꯅ ꯁꯤꯌꯥ ꯌꯥꯝ ꯍꯩꯕ ꯃꯑꯣꯡꯅꯤꯅꯦ ꯌꯥꯃꯨꯡ ꯊꯣꯏꯕ ꯅꯪꯁꯨ ꯂꯤꯖꯦꯟ ꯁꯥꯟꯅꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯄꯨꯂꯞ ꯁꯥꯟꯅꯕ ꯌꯥꯗꯧꯅꯤ ꯇꯣꯃꯥꯜꯅ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯃꯤꯗꯤ ꯅꯣꯏꯒ ꯃꯥꯟꯅꯗꯦꯅꯦ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯦ ꯐꯣꯟ ꯄꯤꯌꯣꯅ ꯅꯤꯡꯉꯥꯏ ꯑꯣꯏꯅ ꯇꯧꯅꯔꯦꯗ ꯑꯉꯛꯄꯅꯤ ꯑꯍꯣꯡꯕꯁꯤꯡꯁꯤ ꯊꯥꯏꯅꯗꯤ ꯂꯧꯕꯨꯛꯇ ꯂꯝꯄꯥꯛꯇ ꯃꯈꯣꯏꯒꯤ ꯃꯁꯥꯅꯀꯌꯥ ꯁꯥꯟꯅꯔꯛꯏꯕ ꯌꯨꯝꯗꯒ ꯆꯪꯅꯤꯡꯗꯕ ꯃꯈꯩ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯃꯥ ꯃꯄꯥꯅ ꯃꯄꯥꯜ ꯊꯣꯛꯍꯟꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯅꯦꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇ꯭ꯌꯨꯁꯟ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯈꯪꯗ꯭ꯔꯦ ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯉꯝꯃꯣꯏꯅꯦ ꯊꯣꯏꯕꯅ ꯀꯥꯟꯅꯗꯦꯗ ꯇꯥ ꯇꯣꯃꯥꯜ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯃꯥꯜꯗꯨ ꯇꯨꯝꯕ ꯊꯦꯡꯈ꯭ꯔꯦ ꯑꯍꯨꯝꯗꯨꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯇꯨꯝꯅꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯝꯃꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯨꯝ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯦ ꯀꯞꯄ ꯈꯛꯇ ꯅꯠꯇꯦ ꯉꯁꯤꯗꯤ ꯄꯦꯟꯗꯅ ꯋꯥꯔꯧꯅꯁꯨ ꯍꯥꯏꯔꯤ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯃꯐꯝꯁꯦ ꯏꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯅꯨꯄꯤꯗꯨ ꯀꯞꯅ ꯊꯣꯏꯕꯅ ꯇꯨꯝꯂꯤꯕꯗꯨꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯊꯣꯏꯕꯗꯤ ꯃꯁꯥꯗꯨ ꯆꯦꯟꯈꯩꯕꯒꯨꯝꯅ ꯇꯧꯔꯤ ꯅꯤꯄꯥ ꯑꯣꯏꯔꯕꯁꯨ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯔꯤꯃ ꯃꯊꯟꯗ ꯈꯪꯂꯥꯎꯁꯨ ꯂꯥꯎꯔꯛꯏ ꯃꯅꯥꯛꯇ ꯇꯨꯝꯂꯝꯕ ꯇꯣꯃꯥꯜꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛꯂꯛꯏ ꯊꯣꯏꯕ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯛꯄꯅꯤ ꯃꯃꯪꯗ ꯎꯕ ꯆꯥꯅꯤ ꯇꯣꯃꯥꯜ ꯊꯣꯏꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯊꯣꯏꯕ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯣꯏꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯇꯣꯃꯥꯜꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏꯗꯨꯕꯣ ꯊꯣꯏꯕꯅ ꯇꯥ ꯇꯣꯃꯥꯜ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯃꯤ ꯇꯣꯃꯥꯜꯅ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯑꯀꯤꯕ ꯋꯥꯈꯜꯒ ꯈꯜꯂꯒ ꯇꯨꯝꯂꯨꯕ꯭ꯔꯣ ꯅꯪꯕꯣ ꯃꯀꯨ ꯃꯪꯅꯤ ꯅꯪꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯕꯩꯅꯤ ꯊꯣꯏꯕꯅ ꯇꯥ ꯇꯣꯃꯥꯜ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯤ ꯏꯁꯥꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯍꯩꯅꯤꯡꯕꯁꯨ ꯏꯐꯥꯎ ꯐꯥꯎꯗꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯄꯥꯝꯃꯤ ꯇꯣꯃꯥꯜꯅ ꯅꯪꯅ ꯁꯨꯝ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯩꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯇꯧꯒꯗ꯭ꯔꯣ ꯊꯣꯏꯕꯅ ꯐꯔꯦꯁꯤ ꯇꯥ ꯇꯣꯃꯥꯜ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯇꯨꯝꯕ ꯊꯦꯝꯂꯒꯦ ꯇꯣꯃꯥꯜꯅ ꯇꯨꯝꯗ꯭ꯔꯤꯉꯩꯁꯤꯗ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯃꯣꯏꯗ ꯅꯤꯡꯖꯔꯒ ꯈꯨꯔꯨꯝꯃꯨ ꯑꯗꯨꯒ ꯇꯨꯝꯃꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪꯅ ꯄꯪꯈꯟꯗ ꯍꯦꯛ ꯈꯟꯖꯤꯜꯂꯦ
ꯊꯣꯏꯕꯅ ꯍꯣꯏ ꯇꯥ ꯇꯣꯃꯥꯜ ꯊꯣꯏꯕ ꯈꯨꯜꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯈꯨꯔꯨꯝꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯍꯥꯟꯅꯒꯨꯝ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯕ꯭ꯔꯁ ꯇꯧꯃꯤꯟꯅꯔꯤ ꯇꯣꯃꯥꯜꯅ ꯊꯣꯏꯕꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯦꯟꯅꯕꯤꯔꯝꯃꯤ ꯃꯊꯟꯇ ꯈꯛ ꯊꯥꯗꯣꯛꯂꯝꯗꯦ ꯇꯣꯃꯥꯜꯅ ꯊꯣꯏꯕꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯊꯣꯏꯕꯁꯨ ꯇꯣꯃꯥꯜꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯒꯨꯝ ꯈꯟꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯈꯔ ꯀꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯇꯤ ꯌꯥꯎꯗꯦ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯅꯣꯡ ꯈꯣꯡꯕ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯇꯧꯔꯤ ꯔꯟꯖꯤꯠꯅ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯅꯤꯅꯦ ꯍꯥ ꯇꯣꯝꯆꯥꯅ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗꯨꯕꯨ ꯍꯧꯔꯣ ꯑꯁ ꯑꯩꯗꯤ ꯍꯋꯥꯏ ꯃꯪꯒꯟ ꯌꯥꯝꯅ ꯃꯨꯜꯍꯟꯕꯁꯦ ꯍꯩꯅꯗꯦꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯃꯗꯤ ꯍꯥꯎꯏꯍꯦ ꯅꯤꯜꯂꯅ ꯅꯪꯅ ꯍꯧꯕꯁꯤ ꯀꯔꯤꯕꯨ ꯂꯩꯒꯦꯅꯦ ꯄꯪꯆꯥ ꯆꯥꯒꯦꯗꯤ ꯍꯥꯏꯗꯤ ꯐ꯭ꯔꯤꯗ ꯆꯥꯕꯕꯨ ꯀꯌꯥꯝ ꯍꯥꯎꯗꯧꯔꯤꯒꯦ ꯇꯣꯝꯆꯥꯅ ꯈꯨꯝꯒꯦ ꯍꯥꯏꯗꯅ ꯇꯧꯕꯒ ꯃꯩꯗꯨꯁꯨ ꯃꯇꯥꯡ ꯆꯥꯗ ꯍꯦꯛ ꯃꯨꯠꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯑꯁ ꯃꯩꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯀꯦꯟꯗꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯊꯣꯏꯕꯅ ꯑꯩꯗꯤ ꯐꯣꯟꯁꯨ ꯆꯥꯔꯖ ꯇꯧꯍꯧꯗ꯭ꯔꯦ ꯃꯩꯁꯨ 30% ꯈꯛꯇ ꯉꯥꯏꯔꯤ ꯇꯣꯝꯆꯥꯅ ꯎꯄꯥꯏ ꯂꯩꯇꯦ ꯇꯨꯝꯕ ꯇꯥꯕꯅꯤ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯇꯨꯝꯃꯅꯤ ꯇꯣꯝꯆꯥ ꯐꯩꯖꯨꯞꯇꯣ ꯃꯃꯥ ꯌꯧꯅ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕ ꯃꯥꯒꯤ ꯅꯥꯀꯜꯗ ꯃꯃꯤ ꯁꯥꯃꯤ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯊꯣꯏꯕ ꯃꯨꯟꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯌꯦꯡꯉꯤ ꯑꯃꯨꯛ ꯃꯥꯒꯤ ꯌꯦꯠꯂꯣꯝꯗ ꯐꯝꯂꯤꯕ ꯇꯣꯃꯥꯜꯗ ꯌꯦꯡꯉꯤ ꯇꯣꯃꯥꯜꯅ ꯀꯩꯗꯧꯔꯒꯦꯅꯦ ꯊꯣꯏꯕ ꯊꯣꯏꯕ ꯀꯔꯤꯝ ꯈꯨꯝꯗꯦ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯊꯥꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯜꯗ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯣꯃꯥꯜꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯅ꯭ꯌꯨꯁ ꯌꯦꯡꯂꯤ ꯊꯣꯏꯕ ꯃꯃꯥꯏꯗꯨ ꯃꯊꯛꯇ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯣꯏꯕ ꯊꯣꯏꯕ ꯃꯁꯥꯗꯨ ꯐꯝꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ ꯇꯣꯃꯥꯜꯅ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯔꯤꯁꯤꯕꯣ ꯊꯣꯏꯕꯅ ꯇꯥ ꯇꯣꯃꯥꯜ ꯃꯊꯛꯇ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯑꯩ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯣꯃꯥꯜ ꯃꯊꯛꯇ ꯐꯣꯟꯗꯨ ꯊꯥꯜꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯇꯣꯃꯥꯜꯅ ꯀꯩꯁꯨꯝꯁꯨ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯊꯣꯏꯕꯅ ꯇꯥ ꯇꯣꯃꯥꯜ ꯑꯩ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯣ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤ ꯑꯩ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯄꯥꯝꯃꯤ ꯑꯩ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯃꯤꯅ ꯕꯨꯠ ꯂꯩ ꯍꯥꯏꯕꯁꯤꯐꯥꯎ ꯑꯩꯅ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥ ꯇꯣꯃꯥꯜ ꯑꯩ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯔꯦ ꯇꯣꯃꯥꯜꯅ ꯍꯌꯦꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯥꯎꯕꯗ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯍꯪꯂꯒꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯃꯩꯁꯨ ꯂꯥꯛꯇꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅꯦ ꯐꯔꯦꯁꯦ ꯇꯨꯝꯃꯨ ꯊꯣꯏꯕ ꯑꯀꯤꯕꯗꯨ ꯐꯥꯊꯔꯒ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯃꯌꯥꯝꯗꯣ ꯆꯥ ꯊꯛꯅꯔꯤ ꯇꯣꯃꯥꯜꯗꯣ ꯆꯥꯎꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯆꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯒꯦ ꯂꯥꯟꯅꯗꯤ ꯈꯟꯅꯨ ꯆꯥꯎꯕꯅ ꯇꯥ ꯇꯣꯃꯥꯜ ꯀꯩꯒꯤ ꯈꯟꯗꯣꯏꯅꯣ ꯍꯪꯉꯨꯅꯦ ꯍꯦꯛꯇ ꯇꯣꯃꯥꯜꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅ ꯆꯥꯎꯕꯅ ꯀꯨꯏꯔꯦꯗ ꯇꯥ ꯇꯣꯃꯥꯜ ꯆꯍꯤ 8-9ꯕꯨ ꯁꯨꯔꯝꯂꯅꯤ ꯀꯩꯗꯧꯔꯒꯦ ꯇꯣꯃꯥꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯇꯧꯕꯅꯤ ꯆꯥꯎꯕꯅ ꯀꯔꯤ ꯈꯪꯅꯤꯡꯂꯤꯕꯅꯣ ꯇꯣꯃꯥꯜꯅ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯔꯤꯕꯁꯤ ꯍꯥꯟꯅ ꯑꯉꯥꯡꯁꯤꯡꯒꯤ ꯕꯣꯔꯗꯤꯡ ꯑꯣꯏꯔꯝꯃꯦꯅ ꯇꯥꯖꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯈ꯭ꯔꯦꯗꯅ ꯑꯗꯣ ꯀꯩꯁꯨ ꯌꯥꯝꯅꯁꯨ ꯐꯤꯕꯝ ꯀꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯣꯛꯂꯒ ꯅꯧꯅ ꯁꯥꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯆꯥꯎꯕꯅ ꯇꯥ ꯇꯣꯃꯥꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯕꯣꯔꯗꯤꯡꯁꯤ ꯁꯤꯗꯣꯛꯂꯒ ꯑꯉꯥꯡꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯑꯣꯏꯍꯟꯅꯤꯅ ꯐꯥꯎꯟꯗꯅ ꯇꯧꯔꯤꯕꯅꯤ ꯇꯣꯃꯥꯜ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯂꯩꯒꯦꯅꯦ ꯆꯥꯎꯕ ꯆꯥꯎꯕꯅ ꯋꯥꯔꯤꯁꯤ ꯁꯨꯝꯗꯧꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯂꯩꯅꯥꯗꯣ ꯃꯃꯥꯗ ꯕꯣꯔꯗꯤꯡ ꯆꯪꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯂꯤ ꯃꯦꯝꯆꯥꯅ ꯊꯣꯏ ꯃꯤꯒꯤꯅ ꯕꯣꯔꯗꯤꯡꯗ ꯊꯝꯕꯤꯌꯨ ꯌꯥꯗꯦꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯍꯥꯏ ꯑꯗꯨꯒ ꯅꯪꯅ ꯇꯜꯂꯤ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯤꯗꯅꯦ ꯏꯃꯥ ꯍꯣꯏꯅ ꯇꯨꯏꯁꯟ ꯆꯠꯍꯟꯕꯁꯨ ꯉꯝꯗꯦ ꯕꯣꯔꯗꯤꯡꯗ ꯑꯣꯖꯥ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯗꯨꯅ ꯍꯦꯟꯅ ꯐꯗꯣꯏꯅꯤꯅꯦ ꯏꯃꯥ ꯍꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯗꯅ ꯅꯣꯏꯕꯨ ꯇꯥꯛꯄꯤꯅꯤꯁꯨ ꯅꯠꯇꯦ 12ꯁꯤ ꯃꯇꯪꯗꯤ ꯅꯪ ꯃꯥꯔꯛ ꯈꯔ ꯋꯥꯡꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤꯅꯦ ꯂꯩꯅꯥꯅ
Ima, boarding da leitrasu ai ngamnaba dum hotnageba. School da sarsing na piriba singdo phajana paraga loire. Memchana, thoi, ima nya shawalakano. Yung sida nya isana lairik papum khangloi khangbugini nya. Ima na nangbu boarding da thamdoisya. Yengu napa sina nongan badagi yudum thaktana koirau laudana khanaba ho leire. Sida kamai ni isana lairik padoino. Ima gi nya hairabada chama thantani. Nangna mi ama oidaba yadabani nya. Laikai sina ikoi bu nungsidriba se. Karigino nang khangliba natro. Aikoi na paisa pairam labadi mina nungsibi dauribani nya. Namanabi singdagi he na ba hotnagadabani ko. Lainan. Ima, ai mi mayam leiraga lairik paba yadeba. Adugi sumathakta ima na aduk yamba paisa singdo karaidagi logdoino. Ikoi school gi boarding gi fee yamna saubani. Ima, nang yamwani. Ai sida sum leiraga tamgeba. Memcha awaba kaya luchin momonok na machabu temlai. Karigi wadoino, isa mathantani niya. Mi na macha mga taruk siyemadi ngamlaga, ay na makak siyemada kaido ngamloidoino. Kanada ba wakal kaluno? Hoy, loisina ba tauro? Napado suni, angang boarding tindoy ni kanglibani. Hausik pawa halak desi. Hoy, nang loisila mo ko. Ima niya, noy mama tom sawi otodo wairam bani. Launa hayro kige. Ima halak pada loisila mo ko. Ashum na memcha, macha no pibo boarding da tilak lami. Thoy di wakal nungay jadi. Mamagi kanbada. Madugi sumathakta, mana salam daida mapabu su uzaba fanglakti. Memcha macha no pibo boarding da fatchana sinaram laga, macha umanam nambiraga maso thorak lami. Mathangi numitni. Laina boarding da lay dungay, maya marakta mahakpun mayaudi. Magi thokpa dom lay. Lairiba sing adusu haraw-haraw lainabu kaubangang batawdi. Laina magi thokpa school loy sinduna thorakli. Shumna laina matanda sumlay. Matam khara hawkri. Maya marakta tuition su yawdi. Nungdangi matamni. Boarding da lairiba satra ayamba tumna khiba matamni. Founder athauba amadi Warden Kanta makoy anido. Angang sing tung krabara haidana yengba sek lagli. Athauba, nupi angang da khara mitagan ba nipani. Makoy gi warden sisu nipi angang da khara ngaw bumini. Laina tumba yada bagi, mathanta lairik paraga lairami. Mayam di loy na sangnakraban. Founder athauba, laina na mathanta lairik paraga lairiba mafamdu da lagli. Laina lairik parambado, founder athauba changlakpu ubada sat loisalli. Athauba na. Laina, thieng lene tumnaba tawrone. Laina na, hoy sir, tumlagadabani. Laina lairik singdo loisilaba matum tumba changkri. Sawa waridu liba loiraga hairaki. Sini, ahingdo thienga phau lairik parami hai. Madugi matung no ngalakpada, mamanabi mayam ayuk sa thaknanaba thoglakpada. Laina yaurakidi. Magay hek punba manabi amadi lai. Thoibi yadana. Makoy ani serum di pundi. Thoibi na laina koy thirakpada. Thiba fangmalaktabadagi warden da pau pirakpadagi. Mayam sangna thiba yabasu thiki. Adubu laina ngasi phau thiba fangkri. Hilam khani haibadi thajadre. Chahi ahum helakle. Thoibana. Ta chawba. Imungi mama papa singdi karam tawkre. Shawbana. Ibunga. Irangi thoklisi. Karigidi thokloy. Boarding da laiba satrama mafam khangna mangkraga. Maira paibi club ki naharu kaya ni school sida thomsi lakhiba. Adubu ibunga. Matam khara irang thoklam naga tumina sumlai krishin. Laikai na kunna kayam kuina irang sagat kanya. Makoy masin yasin na krabara khangdi. Tumin laikre. School si fana kuina hanglutrabani. Handak sahidagi amuk naung na hanglakpani niya. Boarding thamba building singse ayamba saruk loina mang taklorabani. Naung na amuk siyamgalaklibani niya. Khangdreda kari haikadabuno ibunga. Thoibana. Tasawba. Aigi wakal sida singnaba madi sumlairi. Shawbana. Kari singnaribano na ibunga. Thoibana. Nipi masado hinlamni haibadi thajadri. Adubu mabu halibami. Madu school sida laiba misak amanadi soidana oigani.
ꯁꯥꯎꯕꯅ ꯁꯤꯡꯅꯕꯒꯤ ꯋꯥꯗꯤ ꯁꯤꯡꯅꯕ ꯃꯤ ꯂꯩ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯁꯤꯜ ꯀꯥꯡꯊꯣꯛꯄ ꯌꯥꯗꯦꯅꯦ ꯇꯣꯂꯣꯞ ꯈꯔ ꯐꯪꯖꯔꯒ 이몽 부자리바 이코이디 이몽 메이무 떠리바니도 도말나 강드레다 아이코이기 레이박세 바이사부 빠이라바디 미싱세 가이슈 레이테나 칸바 미마싱 농무기 행갈락리 농무기 슈르가 싸라바 이코이디야 힝바 얌루도리냐 이사 레이사비 파르까니 칸바다 마타 사리다 이봉어 구마르나 따도말 아쇼음다 싹바울라호리 너희 스와이도 워리 누아이리 보이라 샤우바나 Lagi mayamdo sak sana ba hainaringayduda boarding lomdagi khanghaudana ahu makola mataraki mayamdo khangpre khangna boarding lomda yengne thoibana tatoma makol sibu karino karita baga yaurabjan toma khangdene haujiki makoldubu ai phau khangi boarding da lairamba angang singchu pakatna mapa lomda loina mak senthoknarakle Ojani piya mana angang amada hangli. Purnimana. Kaydore sanbiya. Sanbina. Madam, tampado. Ay koy punna layrik paminaramadagi washroom sangniyan sangkraga thoglakpadanya. Ay koy miyam si ubayadi. Mana tana dan si iba. Madam, ay koy yam kiri. Ipapakat na tamlagpa paudo. Purnima angang singdo bukita na ba bakit pa fana ba timli. Purnimana. Kaysyo tawro siya. Salo. Noi room da layruso ay tampaga unagi angang singto kina may kada sangakli Purnima washroom da oja kharaga sangakli tampado akiba saktam da yeng laga layrami ma ubada oja singdo kitang khawtak sai saubana sar masidi maiba makawbana phadaw mali founder athawba sulakli athawbana tasoba kaidorogi meyamom sinuraga layrisibo Saubana, sa tampasi washroomda matanda. Saudo masado kimandana wa phaw makha bang amdri. Athawba tampadi yengai. Tampa athawba sauni yengduna lairami. Madu ubada athaw masado swai lawai. Saubana, sar magi mungsi maiba ahiba makawbana fagadaba mali. Tampado sauna hairi. Nangbuni aina hatte lakliba. Nang hatriba makai ay sungchat chatloy. Nang di ay nasagani. Nang gi sadong singdo sadri pauba ay sungan haloy. Ha 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 ha. Tampa akiba saktam naulai. Madu obada uza singdo kiba naloy. Athawba na noy kana no angang siya putoko. Peren sing yam thuna ko. Masano pi angaw bisya law hay ko. Ngok sinari ni magisi. Mangaksham si paira ga chingaga puturo. Wasi hayram laga thawba thokre. Oja singdo tampagi manakta sangma ngamdangi hakla. Saubana. Ibema karino nangna tawriba sibo. Tholo ni mapanda namanabi singna ngairaga layre laune. Tampana. Sanglakano. Aigi nakta kanamta sanglakano. Hek sangla aba noisu ay na hatkadabani. Saubana ihe ibema. Adum na hayno hay dene. Sisilao. Mapawda thoglo ne. Mayam sinang ubada loy na kinare nang bo. Lao ne tholo ne nang bo. Purnimana. Tasawba. Maiba makauruba na padaw mali. Ngasay gi tumina taramba thoiba do. Sanggi hay na taw. Tomal. Thoiba. Kahit na nasangi do bo. Thoiba na. Tatomal. Ay maga wari muktang sanagi. Tomal na. Sangu no ibungo. Nang ne handak maraksida sayam na ipang di. Moy may na tawsani ay ko'y yawgum sinya. Thoiba na, tatomal. Ay karigum karat, kang bapa. Ay bukam na. Ay maga amuktang wari sagi. Tomal na kamba yada thoiba, tampagi manakta sanglai. Tampa thoiba da yeng dun hayri. Nangsu ay ginakta sanglakan. Nangsu apaba oiroy. Thoiba na. Nang natawning ba ay mo da tawbiyagani. Nang nasagi nung ay tabag haragi. Mingon da asyum na tawng na bro. Nang ipenda ba nungay tabado ay ngunda hayo. Tampana, hayroy, ay kanamta hayroy. Noy di pat tabang akten. Miwoy bagi sadong umachit chabang ang bangakten. Ay na noy bo amat talim na taroy. Ay gilambi di yalakan. Ay satke hando. Tampado amok matanda sukablagi. Ay bukarigi asyum na tamibano. Ay yamuwaye. Noy na asyum yam na patri ba si bukarigi no.
ꯃꯐꯝꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩꯕꯨ ꯐꯥꯖꯤꯟꯕꯤꯒꯅꯨ, ꯍꯟꯗꯣꯛꯑꯣ, ꯑꯩ ꯆꯠꯀꯦ꯫ ꯇꯝꯐꯥꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯊꯣꯏꯕ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ ꯈꯪꯍꯧꯗꯦ ꯁꯥꯎꯅ ꯇꯝꯐꯥ ꯊꯣꯏꯕꯗ ꯃꯌꯥꯅ ꯆꯤꯛꯈꯤꯕ꯫ ꯊꯣꯏꯕ ꯑꯌꯣꯏꯃ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯨꯃꯥꯔꯅ "ꯌꯥꯃꯨꯡ ꯊꯣꯏꯕ, ꯁꯣꯛꯄ꯭ꯔꯣ?" ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯌꯥꯅ ꯆꯤꯛꯈꯤꯕꯒꯤ ꯌꯥꯈꯨꯟ ꯐꯖꯅ ꯇꯥꯔꯤ, ꯏꯁꯨ ꯊꯣꯛꯂꯤ꯫ ꯇꯝꯐꯥꯗꯨ ꯃꯊꯛꯀꯤ ꯕꯤꯜꯗꯤꯡ ꯂꯣꯝꯗ ꯆꯦꯟꯒꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯤ꯫ "ꯇꯣꯃꯥ, ꯊꯣꯏꯕ, ꯑꯩꯅ ꯉꯁꯥꯏꯅ ꯆꯪꯂꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯂꯥꯛꯑꯣ꯫ ꯉꯁꯥꯏꯅ ꯆꯪꯂꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯠꯁꯤ꯫ ꯅꯈꯨꯠꯁꯤ ꯍꯤꯗꯥꯛ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ." ꯃꯌꯥꯝ ꯆꯪꯗꯅ ꯇꯝꯐꯥꯕꯨ ꯐꯥꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯆꯧꯅ "ꯏꯕꯨꯡꯉꯣ, ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯂꯥꯏꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯅꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯊꯨꯕꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯌꯥꯎꯗꯧꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏ ꯀꯤꯒꯅꯨꯀꯣ꯫ ꯁ꯭ꯀꯨꯜꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯁꯤ ꯃꯤꯅꯥꯒ ꯌꯥꯎꯈꯤꯕ꯭ꯔꯥ?" ꯆꯥꯎꯕꯅ "ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯀꯨꯜꯁꯤ ꯃꯇꯝ ꯀꯨꯏꯅ ꯊꯤꯡꯖꯤꯜꯂꯨꯔꯕꯅꯤ꯫ ꯍꯟꯗꯛ ꯈꯛꯇ ꯑꯃꯨꯛ ꯅꯧꯅ ꯇꯧꯖꯔꯛꯄꯅꯤ." ꯑꯆꯧꯅ "ꯋꯥꯁꯤ ꯌꯥꯝ ꯂꯨꯒꯗꯧꯔꯤ꯫ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯆꯪꯂꯤꯕꯁꯤ꯫ ꯏꯕꯨꯡꯉꯣ, ꯊꯕꯛꯁꯤ ꯌꯥꯝ ꯂꯨꯗꯧꯔꯤꯅꯦ꯫ ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯄꯨꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧ꯫ ꯊꯋꯥꯏꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ." ꯆꯥꯎꯕꯅ "ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ?" ꯑꯆꯧꯅ "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗꯕꯁꯨ ꯇꯧꯒꯅꯨ꯫ ꯑꯉꯥꯡꯁꯤꯗ ꯆꯪꯂꯤꯕ ꯊꯋꯥꯏꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯨꯔꯤꯕꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯇꯪꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯐꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ." ꯆꯥꯎꯕꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯉꯥꯡꯁꯤꯗꯤ ꯀꯔꯝ ꯇꯧꯒꯅꯤ?" ꯑꯆꯧꯅ "ꯑꯉꯥꯡꯁꯤꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯅꯦ꯫ ꯉꯁꯤꯒꯤꯗꯤ ꯐꯈ꯭ꯔꯅꯤ꯫ ꯃꯇꯨꯡ ꯆꯦꯛꯁꯤꯜꯂꯨ꯫ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯁꯣꯏꯗꯅ ꯇꯥꯏꯅꯔꯛꯀꯅꯤ." ꯆꯥꯎꯕꯅ "ꯑꯣꯖꯥ ꯃꯥꯏꯕꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯇꯧꯕꯤꯌꯨ." ꯑꯆꯧꯅ "ꯐꯔꯦ, ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯄꯨꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯌꯨ꯫ ꯑꯗꯨꯒꯅꯦ, ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯛꯂꯒꯦ." ꯆꯥꯎꯕꯅ "ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ." ꯑꯆꯧꯅ "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯂꯥꯏꯁꯤ ꯊꯨꯅ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯁꯨ ꯗꯁꯥ ꯇꯥꯕ ꯌꯥꯏꯀꯣ." ꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡꯗꯣ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯅꯔꯛꯇꯦ꯫ ꯇꯝꯐꯥ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯇꯨꯅ ꯕꯣꯔꯗꯤꯡꯗꯒꯤ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯤ꯫ ꯉꯁꯥꯏ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯐꯥꯎꯟꯗꯔ ꯑꯊꯧꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯊꯧꯕꯅ "ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯃꯥꯏꯕ ꯀꯥꯏ, ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯊꯕꯛꯅꯤ ꯇꯥ ꯆꯥꯎꯕ꯫ ꯋꯥꯗꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ, ꯀꯗꯔ ꯈꯔ ꯇꯧꯔꯒꯅꯤ ꯊꯦꯝꯃꯤꯅꯤ꯫ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯃꯆꯥ ꯑꯉꯥꯎ ꯑꯐꯩ ꯈꯔ ꯇꯝꯍꯜꯂꯛꯇꯅ ꯂꯣꯏꯅ ꯄꯥꯈꯠꯍꯟꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯊꯕꯛꯅꯤꯗ ꯃꯗꯨ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ, ꯅꯧꯅ ꯁꯥꯒꯠꯂꯛꯂꯤꯕ ꯀ꯭ꯂꯥꯁꯁꯤꯡꯁꯦ ꯇꯥ ꯆꯥꯎꯕꯅ ꯈꯔ ꯐꯖꯅꯕ ꯌꯦꯡꯁꯜꯂꯨ꯫ ꯑꯩꯅꯗꯤ ꯊꯕꯛꯁꯤ ꯌꯥꯝꯕꯅꯤꯅ ꯕꯤꯖꯤꯅꯦꯁꯇ ꯀꯣꯛ ꯊꯥꯗꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗ ꯑꯣꯟꯁꯤꯟꯕ ꯀꯌꯥ ꯁꯪꯗ꯭ꯔꯦ꯫ ꯇꯥ ꯆꯥꯎꯕꯅ ꯈꯔ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩ ꯈꯪꯅ ꯑꯗꯨꯝ ꯇꯧꯅꯤꯗ ꯇꯥ ꯆꯥꯎꯕ." ꯑꯊꯧꯕ ꯂꯦꯡꯕꯥꯟꯗꯒ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯃꯄꯥꯒꯨꯝꯕꯁꯤꯗ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯆꯥꯎꯕꯅ "ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ? ꯃꯄꯥꯒꯨꯝꯂꯕ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ?" ꯆꯥꯎꯕ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯑꯍꯨꯝ ꯑꯃꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯃꯥꯔꯗꯤ ꯉꯁꯤꯗꯤ ꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ "ꯀꯨꯃꯥꯔ, ꯅꯪꯕꯨ ꯁꯤꯗ ꯇꯨꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯀꯨꯃꯥꯔꯅ "ꯍꯣꯏ ꯇꯥ ꯇꯣꯃꯥꯜ." ꯊꯣꯏꯕꯅ "ꯇꯥ ꯇꯣꯃꯥꯜ, ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯝ ꯇꯧꯈ꯭ꯔꯒꯦ?" ꯇꯣꯃꯥꯜꯅ "ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤ, ꯀꯩꯁꯨ ꯇꯧꯗ꯭ꯔ ꯃꯥꯜꯂꯦꯗ꯫ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯍꯥꯏꯔꯝꯕ ꯃꯥꯜꯂꯦ." ꯀꯨꯃꯥꯔꯅ "ꯑꯁ, ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯇꯧꯗꯣ ꯇꯁꯦꯡꯅ ꯀꯤꯍꯦ." ꯊꯣꯏꯕꯅ "ꯉꯁꯥꯏ ꯇꯥ ꯆꯥꯎꯕꯅ ꯋꯥꯔꯤ ꯂꯤꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯕꯗꯤ ꯍꯤꯡꯂꯝꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯤ." ꯀꯨꯃꯥꯔꯅ
ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯂꯤꯕꯗꯨꯅꯤꯅꯦ꯫ ꯇꯣꯃꯥꯅ ꯀꯥꯟꯅꯗꯦ, ꯌꯥꯔꯦꯁꯦ, ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯔꯔꯣꯏꯁꯤ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯍꯌꯦꯡ ꯉꯟꯇꯥ ꯊꯕꯛ ꯌꯥꯝ ꯂꯩꯀꯣ꯫ ꯇꯣꯃꯥꯗꯨ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ꯫ ꯀꯨꯃꯥꯔꯅ ꯊꯣꯏꯕ, ꯇꯨꯝꯃꯁꯤ ꯂꯥꯎꯍꯩ, ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤꯅꯦ ꯑꯍꯤꯡꯁꯦ ꯇꯨꯝꯗꯕꯗ ꯑꯌꯥꯝꯕꯅꯤ, ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯦꯠꯂꯤꯉꯩꯗ, ꯍꯧꯖꯤꯛꯇꯤ ꯆꯥꯛꯄꯨ ꯍꯦꯛ ꯇꯣꯛꯄꯒ ꯇꯨꯝꯅꯤꯡꯂꯛꯂꯦ꯫ ꯊꯣꯏꯕꯅ ꯂꯥꯛꯒꯗꯕꯅꯦ ꯑꯩꯁꯨ꯫ ꯃꯌꯥꯝꯗꯨ ꯇꯨꯝꯕ ꯊꯦꯝꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯍꯤꯞꯊꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯀꯤꯕ ꯁꯛꯇꯝꯗ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯛꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯨꯝ ꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯅ ꯁꯤꯛꯈꯤꯕ ꯃꯈꯨꯠꯇꯨꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ, ꯃꯊꯟꯇꯁꯨ ꯑꯃꯨꯛ ꯈꯜꯂꯤ, ꯀꯅꯥꯒꯤ ꯊꯋꯥꯏꯕꯨ ꯑꯣꯏꯔꯤꯕ? ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤꯕ? ꯃꯁꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯃꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕ꯭ꯔꯥ? ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒ ꯇꯦꯡꯊꯥꯈꯣꯜ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯤ꯫ ꯊꯣꯏꯕ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ, ꯑꯩꯕꯨ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯊꯣꯛꯂꯔꯣꯏꯒꯦꯗ, ꯅꯨꯡꯇꯤꯒꯤ ꯇꯧꯔꯕꯁꯤꯕꯨ ꯀꯥꯟꯅꯗꯦ, ꯇꯨꯝ ꯑꯣꯏꯅ ꯊꯦꯝꯂꯒꯦ꯫ ꯀꯞꯄꯨ ꯀꯞꯄꯨ, ꯅꯣꯏꯒꯨꯝꯕꯁꯤꯅꯤ ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯁꯤ, ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯜꯁꯨ ꯍꯦꯟꯅ ꯍꯧꯅ ꯇꯥꯔꯛꯂꯤ꯫ ꯊꯣꯏꯕ ꯃꯍꯥꯛ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯊꯣꯛꯂꯛꯎ ꯂꯥꯎ ꯍꯥꯏꯗ ꯃꯁꯥꯗꯨꯗ ꯏꯟꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯊꯣꯛꯂꯒ ꯌꯦꯡꯂꯨꯔꯁꯤꯔꯅꯦ? ꯊꯣꯛꯂꯨꯔꯁꯨ ꯎꯕ ꯐꯪꯂꯣꯏꯅꯤ, ꯑꯩꯕꯨ ꯇꯥ ꯇꯨꯃꯥꯟ ꯍꯧꯗꯣꯔꯁꯤꯔꯅꯦ? ꯍꯦꯔꯥ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯊꯣꯛꯇꯗꯤ ꯊꯣꯛꯂꯒ ꯌꯦꯡꯉꯒꯦꯗ ꯑꯩ꯫ ꯊꯣꯏꯕ ꯍꯧꯒꯠꯂꯤ, ꯃꯈꯨꯠꯇ ꯃꯩꯈꯦꯠꯁꯨ ꯄꯥꯏꯔꯛꯏ꯫ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯁꯨ ꯊꯥꯟꯗꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯕꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯩꯈꯦꯠ ꯑꯃꯗꯤ ꯐꯣꯟꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯊꯣꯏꯕ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯇꯞꯅ ꯃꯄꯥꯜꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯃꯁꯥꯗꯨ ꯀꯤꯃꯟꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅꯤ꯫ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯞꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯕ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯇꯨꯝꯂꯤꯕꯁꯤꯡꯗꯨꯁꯨ ꯇꯥꯅꯕ ꯑꯃꯨꯛ ꯀꯧꯔꯛꯂꯤ꯫ ꯊꯣꯏꯕꯅ ꯇꯥꯇꯣꯃꯥꯜ, ꯇꯥꯇꯣꯃꯥꯜ, ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯔꯤꯕꯗꯨꯗꯤ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ꯫ ꯅꯨꯄꯤꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯊꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯏꯕ ꯀꯤꯃꯟꯗꯨꯅ ꯇꯨꯡꯍꯟꯕꯗꯁꯨ ꯇꯨꯁꯜꯂꯤ, ꯐꯝꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯊꯣꯏꯕ ꯀꯤꯅ ꯍꯥꯏꯔꯛꯂꯤ, ꯆꯪꯁꯤꯜꯂꯛꯀꯅꯨ, ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯀꯤꯕ ꯁꯛꯇꯝꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ ꯊꯣꯏꯕꯗ꯫ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯤ꯫ ꯅꯨꯄꯤꯗꯨ ꯀꯔꯤꯃꯇ ꯈꯨꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅꯅꯤ ꯆꯠꯈ꯭ꯔꯤꯕ꯫ ꯊꯣꯏꯕ ꯀꯤꯔꯝꯕꯗꯨ ꯈꯔꯗꯤ ꯐꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯇꯞꯅ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯃꯥꯁꯨ ꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯤꯗꯨ ꯔꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯤ꯫ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯈꯨꯟꯀꯠꯂꯛꯂꯒꯅꯤ ꯂꯥꯛꯂꯤꯕꯗꯨ, ꯃꯗꯨꯅ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯊꯥꯟꯗꯨꯅ ꯔꯨꯝꯗꯨꯗ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯥꯗꯨꯁꯨ ꯌꯥꯝꯅ ꯃꯟꯅꯁꯨ ꯎꯏ꯫ ꯌꯦꯡꯕꯗ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯎꯏ꯫ ꯀꯥꯗꯨꯒꯤ ꯀꯥꯆꯤꯜ ꯑꯣꯏꯅ ꯇꯦꯕꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯏꯐꯨꯜ ꯊꯥꯡꯂꯕ ꯗꯥꯏꯔꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯗꯥꯏꯔꯤꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯍꯥꯛ ꯍꯥꯡꯁꯤꯔꯥ ꯍꯥꯡꯂꯣꯏꯁꯤꯔꯥ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯇꯞꯅ ꯗꯥꯏꯔꯤꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯍꯥꯟꯕ ꯂꯃꯥꯏ ꯑꯗꯨꯗ ꯈꯨꯠꯏ ꯅꯥꯟꯅ ꯏꯔꯝꯂꯤꯕꯗꯨ ꯇꯞꯂꯞꯅ ꯃꯆꯤꯜ ꯊꯣꯛꯅ ꯄꯥꯔꯛꯏ꯫ Even if you suicide that path, just so no one would find out, at some point that path will come to an end. ꯊꯣꯏꯕ ꯃꯊꯟꯇ ꯈꯜꯂꯤ, ꯀꯔꯤꯅꯣ ꯋꯥꯍꯩ ꯃꯇꯦꯛꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯣ? ꯃꯊꯪꯒꯤ ꯂꯩꯃꯥꯏꯗꯣ ꯑꯃꯨꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ
ꯗꯥꯏꯔꯤꯗꯨ ꯐꯠ ꯈꯨꯝꯖꯤꯟꯈꯤ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯑꯀꯤꯕꯗꯨ ꯃꯄꯥꯜ ꯊꯣꯛꯅ ꯎꯠꯊꯣꯛꯇꯅꯕ ꯃꯁꯥ ꯃꯊꯟꯇ ꯐꯥꯊꯖꯩ ꯀꯥꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯁꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯥꯗ ꯏ ꯈꯔ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯔꯛꯂꯤ ꯊꯣꯏꯕ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯏꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯥꯏꯔꯤꯛ ꯈꯔ ꯃꯈꯥꯗ ꯇꯥꯔꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯤ ꯂꯥꯏꯔꯤꯛꯇꯨ ꯀ꯭ꯂꯥꯁ 12ꯀꯤ ꯕꯥꯏꯑꯣꯂꯣꯖꯤꯅꯤ ꯈꯔꯁꯨ ꯃꯟꯅ ꯎꯔꯦ ꯂꯥꯏꯔꯤꯛꯇꯨ ꯏꯐꯨꯜꯁꯨ ꯊꯥꯡꯂꯤ ꯇꯞꯅ ꯃꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯃꯥꯏꯗ ꯊꯥꯔꯤꯕ ꯃꯤꯡꯗꯨ ꯄꯥꯔꯛꯂꯤ ꯂꯩꯅꯥ ꯁꯤꯡꯊꯥꯝ ꯋꯥꯍꯩꯗꯨ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯃꯄꯥꯜꯗ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯣꯟꯁꯟꯈꯤ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯃꯐꯝꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ ꯄꯨꯡꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯍꯤꯡꯒꯤ 1:30 ꯇꯥꯔꯝꯗꯧꯔꯤ ꯊꯣꯏꯕ ꯃꯄꯥꯜ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯡꯗꯨ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯊꯟꯗ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯀꯥꯗꯨꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯍꯧꯅꯁꯨ ꯅꯣꯛꯂꯛꯂꯤ ꯊꯣꯏꯕ ꯃꯁꯥꯗꯨ ꯀꯤꯃꯟꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯐꯣꯟꯗꯨ ꯇꯣꯃꯥꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨꯁꯨ ꯄꯥꯏꯈꯠꯄꯤꯔꯛꯇ꯭ꯔꯦ 3-4ꯔꯛ ꯐꯣꯟꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯦ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯕꯗꯨꯁꯨ ꯑꯃꯨꯛ ꯀꯞꯂꯛꯂꯤ ꯊꯣꯏꯕ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯟꯗꯨꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯏꯃꯥ ꯃꯅꯥꯀꯣꯡꯗꯨ ꯑꯃꯨꯛ ꯀꯟꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯤꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯇꯥꯔꯛꯂꯤ ꯅꯨꯡꯁꯤꯠꯇꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯌꯥꯎꯔꯤ ꯃꯄꯥꯜꯗ ꯉꯁꯥꯏ ꯃꯥꯡꯈꯤꯕ ꯅꯨꯄꯤꯗꯨ ꯀꯥꯆꯤꯜꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯊꯣꯏꯕꯅ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯣ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯍꯦꯛ ꯌꯦꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯪꯁꯤꯜꯂꯛꯀꯅꯣ ꯊꯋꯥꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯅꯪꯅ ꯀꯩꯁꯨ ꯇꯧꯕꯁꯨ ꯉꯝꯂꯣꯏꯗꯕꯗ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯁꯥꯗꯣꯡ ꯆꯥꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯊꯣꯏꯕꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯐꯠꯇ꯭ꯔꯤꯕꯗꯣ ꯅꯪꯗꯤ ꯐꯠꯇꯕ ꯂꯥꯏꯅꯤ ꯃꯤꯉꯣꯟꯗ ꯀꯤꯍꯜꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯀꯩꯗꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ ꯊꯣꯡꯁꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯎ ꯊꯋꯥꯏꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯐꯠꯇꯕ ꯂꯥꯏꯅꯤ ꯍꯥꯏꯕ ꯃꯁꯤꯕꯨ ꯀꯅꯥꯅ ꯑꯣꯏꯍꯟꯕꯅꯣ ꯅꯈꯣꯏ ꯃꯤꯑꯣꯏꯕꯅ ꯅꯠꯇ꯭ꯔꯥ ꯊꯋꯥꯏꯗꯨꯁꯨ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤꯁꯨ ꯏꯃꯥ ꯏꯄꯥ ꯂꯩ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯂꯩ ꯃꯈꯣꯏꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯥꯞꯅꯍꯟꯕꯤꯕꯅꯣ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗꯤꯌꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯊꯝꯕꯤꯔꯤꯕ ꯑꯩꯁꯨ ꯑꯀꯤꯕ ꯐꯥꯎꯏ ꯅꯣꯏ ꯌꯥꯝ ꯐꯠꯇꯦ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯔꯝꯒꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇ ꯉꯁꯤ ꯐꯥꯎ ꯇꯥꯕꯤꯗꯦ ꯃꯤꯑꯣꯏꯕ ꯅꯈꯣꯏꯗꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯕꯨꯁꯨ ꯑꯩꯒꯨꯝꯅ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯍꯟꯒꯅꯤ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯀꯤꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤ ꯊꯣꯏꯕ ꯀꯤꯅ ꯃꯈꯣꯡꯗꯨ ꯇꯨꯡ ꯍꯟꯅ ꯆꯠꯂꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯨꯗ ꯌꯩꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯊꯣꯏꯕ ꯂꯩꯔꯝꯗꯕꯗꯨꯗ ꯃꯌꯥꯝ ꯀꯣꯏꯊꯤ ꯊꯤꯅꯩ ꯀꯨꯃꯥꯔꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯇꯣꯃꯥꯜꯅ ꯅꯣꯏꯕꯨ ꯐꯣꯟ ꯇꯧꯁꯤꯜꯂ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗꯁꯨ ꯄꯨꯡ 1 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯁꯀꯣꯜ 3 ꯂꯩꯔꯝꯃꯤ ꯇꯣꯝꯆꯥꯅ ꯐꯣꯟ ꯄꯥꯏꯗꯤꯌꯦ ꯇꯥ ꯇꯣꯃꯥꯜ ꯑꯩꯅꯁꯨ 3-4ꯔꯛ ꯇꯧꯔꯕꯅꯤ ꯁꯥꯎꯕꯁꯨ ꯂꯥꯛꯂꯦ ꯁꯥꯎꯕꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗꯕ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯁꯨ ꯈꯪꯗꯦ ꯁꯥꯎꯕꯅ ꯄꯥꯈꯪ ꯃꯆꯥꯔ ꯍꯥꯏꯁꯤꯕꯣ ꯇꯣꯃꯥꯜꯅ ꯍꯣꯏ ꯃꯥꯅꯤꯅꯦ ꯄꯥꯈꯪ ꯃꯆꯥꯅꯤꯅꯦ ꯁꯥꯎꯕꯅ ꯅꯨꯄꯤ ꯆꯦꯟꯈꯤꯕꯒ ꯑꯣꯏꯔꯝꯗꯅꯀꯣ ꯅꯣꯏꯗ ꯐꯣꯟꯒ ꯑꯃꯠꯇ ꯇꯧꯔꯛꯂꯝꯗꯕ꯭ꯔꯣ ꯇꯣꯃꯥꯜꯅ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯝꯕꯒꯤ ꯃꯤꯁꯀꯣꯜꯗꯤ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯕꯗꯗꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤ ꯁꯥꯎꯕꯅ ꯁꯣꯏꯗ꯭ꯔꯦ ꯅꯨꯄꯤ ꯆꯦꯜꯂꯝꯃꯅꯤ ꯅꯤꯜꯂꯅ ꯀꯔꯥꯏꯗꯒꯤ ꯃꯥꯅ ꯅꯨꯄꯤ ꯆꯦꯜꯂꯝꯃꯗꯣꯏꯅꯣꯗ ꯄꯥꯈꯪꯅꯤꯅ ꯅꯨꯄꯤ ꯀꯣꯏꯕ ꯄꯥꯈꯪ ꯅꯠꯇꯦꯗ
ꯔꯟꯖꯤꯠꯅ ꯇꯥꯀꯨꯃꯥꯔ ꯑꯁꯣꯝ ꯑꯋꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯔꯨꯝꯁꯦ ꯃꯤ ꯂꯩꯕꯁꯨ ꯃꯥꯟꯗꯦ ꯑꯁꯣꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯔꯣ ꯁꯥꯎꯕꯅ ꯑꯁꯣꯝ ꯅꯥꯀꯟꯁꯤꯗꯤ ꯃꯤ ꯆꯪꯅꯗ꯭ꯔꯕꯅꯤꯅꯦ ꯍꯥꯟꯅ ꯕꯣꯔꯗꯤꯡ ꯑꯣꯏꯔꯝꯕꯅꯤ ꯁꯣꯝ ꯅꯥꯀꯜꯁꯤꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯔꯟꯖꯤꯠꯅ ꯇꯥꯀꯨꯃꯥꯔ ꯑꯁꯣꯝ ꯅꯥꯀꯟꯁꯤ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ ꯅꯤꯜ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯐꯥꯒꯤ ꯇꯧꯔꯛꯏ ꯍꯨꯔꯥꯟꯕꯅ ꯌꯦꯠꯂꯣꯝꯗ ꯆꯦꯟꯈ꯭ꯔꯒ ꯑꯣꯏꯔꯣꯝꯗ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗꯨꯗꯤ ꯇꯧꯔꯣꯏꯁꯤꯀꯣ ꯅꯤꯄꯥꯅꯤꯀꯣ ꯀꯩꯅꯣ ꯃꯥꯏ ꯂꯥꯛꯇꯧ ꯂꯩꯔꯦ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒ ꯍꯥꯞꯄꯨꯔꯒ ꯅꯨꯄꯤ ꯆꯦꯟꯕ ꯆꯠꯈꯤꯕ ꯑꯣꯏꯔꯝꯗꯅꯀꯣ ꯊꯣꯃꯥꯜꯅ ꯍꯩꯅꯤꯂꯥ ꯐꯥꯒꯤ ꯐꯔꯥꯡꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯂꯥꯛꯑꯣ ꯑꯋꯥꯡꯂꯣꯝꯁꯤ ꯑꯃꯨꯛꯇꯪ ꯆꯪꯂꯒ ꯌꯦꯡꯂꯨꯈꯤꯁꯤ ꯃꯌꯨꯝꯗꯁꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯕꯅꯤ ꯂꯥꯛꯇꯦ ꯍꯥꯏꯔꯛꯏꯅꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯔꯟꯖꯤꯠꯅ ꯑꯩꯗꯤꯅꯦ ꯉꯔꯥꯡꯗꯒꯤ ꯏꯁꯥꯒꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯃꯐꯝꯁꯤꯗ ꯀꯨꯏꯅꯒ ꯊꯕꯛ ꯁꯨꯕ ꯇꯜꯂꯛꯂꯕꯅꯤ ꯅꯤꯜꯂꯅ ꯅꯤꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨ ꯍꯩ ꯅꯨꯄꯤ ꯆꯦꯟꯕ ꯑꯣꯏꯔꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯈꯪꯗꯈꯩ ꯆꯦꯟꯈꯤꯅꯤꯅꯦ ꯔꯟꯖꯤꯠꯅ ꯅꯤꯂꯥ ꯄꯤꯛꯂꯤꯗꯨꯒ ꯉꯥꯡꯂꯤꯗꯨꯒ ꯅꯪ ꯑꯃꯅꯦ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯇꯣꯝꯆꯥ ꯅꯣꯏꯅꯤ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯊꯤꯔꯨꯒꯦ ꯐꯃꯨꯡ ꯐꯅꯥꯒꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯣ ꯇꯣꯝꯆꯥꯅ ꯐꯅꯤ ꯑꯣꯌꯥ ꯑꯍꯨꯝ ꯃꯥꯡꯂꯤꯕ ꯃꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯕꯅꯤ ꯑꯣꯇꯣ ꯊꯧꯔꯒ ꯑꯗꯨꯝ ꯂꯩꯒꯤꯗꯤ ꯍꯥꯏꯗꯦꯅꯦ ꯂꯥꯏꯔꯤꯛꯁꯨ ꯐꯅꯌꯥꯝꯗꯤ ꯍꯩꯔꯤꯅꯤ ꯑꯩꯅꯒ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ ꯀꯨꯃꯥꯔꯅ ꯔꯟꯖꯤꯠ ꯂꯥꯎꯍꯩ ꯔꯟꯖꯤꯠꯁꯨ ꯍꯣꯏ ꯇꯥ ꯀꯨꯃꯥꯔ ꯔꯟꯖꯤꯠ ꯊꯣꯛꯈꯤꯕꯒ ꯅꯤꯜꯂꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯗꯤ ꯖꯨꯒꯥꯂꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯇꯣꯝꯆꯥꯅ ꯌꯥꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤꯅꯦ ꯂꯥꯏꯔꯤꯛ ꯈꯤꯇꯪꯒ ꯍꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯁꯦ ꯌꯣꯟꯊꯣꯛꯂꯒ ꯚꯣꯠ ꯂꯦꯞꯄꯗꯧꯅꯤ ꯑꯗꯨꯒ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯗꯧꯅꯤ ꯏꯔꯥꯏꯕꯛꯅ ꯐꯔꯤꯁꯨ ꯀ꯭ꯂꯥꯁ 10ꯗ ꯃꯔꯤꯔꯛ ꯀꯨꯟꯕꯁꯤꯗ ꯑꯩꯁꯨ ꯑꯣꯏꯗꯧ ꯃꯥꯟꯁꯤꯜꯂꯛꯇꯗꯅ ꯇꯣꯛꯊꯣꯛꯑꯕ ꯑꯦꯛꯖꯥꯝꯒ ꯍꯧꯖꯤꯛ ꯖꯨꯒꯥꯂꯤ ꯑꯣꯏꯔꯤꯁꯤꯅꯤ ꯅꯤꯜꯂꯅ ꯅꯪꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯅꯥ ꯑꯁꯤꯗ ꯅꯥꯕ ꯌꯥꯎꯔꯝꯃꯤꯅꯦ ꯍꯥ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅꯦ ꯇꯣꯝꯆꯥꯅ ꯀꯔꯤ ꯂꯩꯅꯥꯅꯣ ꯍꯥꯏꯁꯦ ꯅꯤꯜꯂꯅ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯏꯈꯠꯂꯛꯂꯒ ꯂꯥꯏꯔꯤꯛ ꯍꯩ ꯈꯪꯗꯦ ꯍꯩꯇꯦ ꯈꯪꯗꯦ ꯕꯣꯠ ꯍꯦꯛꯇ ꯂꯦꯞꯄꯛꯏꯁꯤꯗꯤ ꯄꯩꯁꯥꯁꯤꯅ ꯅꯣꯡ ꯆꯨꯕꯗꯧꯅ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯔꯕꯅꯤꯅ ꯄꯣꯠꯁꯨ ꯀꯥꯔꯦ ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯦ ꯁꯔꯀꯥꯔꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯄꯤꯊꯣꯔꯛꯄꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤꯗꯤ ꯀꯔꯤꯝ ꯇꯧꯅꯤꯡꯂꯛꯇ꯭ꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯃꯁꯤꯗꯩꯁꯤꯗ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯄꯤꯗ꯭ꯔꯦ ꯑꯗꯥ ꯇꯧꯕꯤꯗ꯭ꯔꯦꯅ ꯃꯟꯇ꯭ꯔꯤ MLA ꯁꯤꯡꯁꯤꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗ ꯇꯥꯎꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯇꯣꯝ ꯏꯌꯥꯟꯆꯥꯁꯤꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯝ ꯂꯧꯁꯤꯜꯂꯛꯂꯤꯁꯤꯡ ꯍꯧꯖꯤꯛꯁꯨ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯐꯔꯦ ꯍꯥꯏꯗꯅ ꯄꯩꯁా ꯃꯌꯥꯝ ꯂꯧꯗꯅ ꯊꯥꯒꯠꯈꯤꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯃꯁꯤ ꯃꯌꯥꯝꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈ꯭ꯔꯦꯅꯦ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯄꯤꯕꯤꯔꯦ ꯃꯁꯤꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯣꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯇꯣꯝꯆꯥꯅ ꯌꯥꯝ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦꯗ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯪꯇꯛꯇ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯣꯀꯦꯠ ꯍꯦꯛ ꯇꯧꯈꯤꯕꯗ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯅꯤꯂꯥ ꯅꯪꯁꯨ ꯄꯤꯛꯆꯔꯁꯨ ꯋꯥꯉꯥꯡꯒꯗꯤ ꯌꯥꯝ ꯍꯩꯔꯝꯃꯤ ꯄꯣꯠꯅꯤꯅꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦꯅꯦ ꯕꯣꯠꯀ ꯂꯦꯞꯂꯗꯤ ꯁꯣꯏꯗꯅ ꯀꯥꯅꯤꯕꯣ ꯁꯣꯝꯗꯅ ꯀꯨꯃꯥꯔ ꯑꯃꯗꯤ ꯇꯣꯃꯥꯜ ꯔꯟꯖꯤꯠ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯋꯥꯡ ꯊꯪꯕꯗ ꯍꯥꯟꯅ ꯕꯣꯔꯗꯤꯡ ꯑꯣꯏꯔꯝꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ ꯔꯟꯖꯤꯠ ꯀꯣꯜ ꯇꯧꯕꯁꯨ ꯂꯦꯞꯇꯦ ꯁꯨꯝ ꯆꯪꯂꯛꯄꯗ ꯔꯨꯝ ꯑꯃꯗꯒꯤ ꯐꯣꯟꯒꯤ ꯔꯤꯡꯇꯣꯜ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯂꯣꯛ ꯂꯩꯔꯝꯈꯤ ꯔꯟꯖꯤꯠꯅ ꯊꯣꯏꯕ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯨꯃꯥꯔꯒꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯧꯈꯥꯏꯔꯝꯃꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯪ ꯑꯍꯨꯝꯗꯨ ꯆꯦꯟꯁꯤꯜꯂꯤ ꯊꯣꯏꯕ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯔꯤꯛꯀꯤ ꯄꯦꯄꯔꯁꯤꯡꯗꯨ ꯇꯠꯇꯨꯅ ꯆꯥꯏꯕ ꯌꯥꯎꯔꯤ ꯇꯣꯃꯥꯜ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯕꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯗꯦ ꯔꯟꯖꯤꯠ ꯊꯣꯏꯕꯒꯤ ꯅꯥꯀꯜꯗ ꯇꯥꯔꯤꯕ ꯉꯔꯥꯡ ꯊꯣꯏꯕꯅ ꯄꯥꯏꯔꯝꯕ ꯃꯟꯇꯛ ꯇꯧꯔꯕ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯃꯤꯡ ꯊꯥꯔꯤꯕꯗꯨꯁꯨ ꯃꯊꯟꯇ ꯋꯥꯈꯜꯅ ꯄꯥꯔꯝꯃꯤ ꯀꯨꯃꯥꯔꯅ ꯔꯟꯖꯤꯠ ꯊꯣꯏꯕꯁꯤ ꯑꯃꯨꯛꯇ ꯄꯥꯏꯔꯛꯑꯣ ꯃꯄꯥꯜꯗ ꯄꯨꯊꯣꯛꯅꯕ ꯇꯧꯁꯤ ꯃꯐꯝꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯟꯖꯤꯠꯅ ꯍꯣꯏ ꯇꯥ ꯀꯨꯃꯥꯔ ꯔꯟꯖꯤꯠꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯥꯆꯤꯜ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯃꯥꯅ ꯊꯝꯕꯒ ꯊꯣꯏꯕ ꯄꯨꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯇꯦꯕꯜꯗꯨꯁꯨ ꯃꯊꯟꯇ ꯅꯣꯝꯃꯛꯂꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯀꯨꯃꯥꯔꯁꯨ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯦꯕꯜꯗꯨ ꯃꯊꯟꯇ ꯍꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ
pakat na kanglaw lauri. Oy ma! Rajit ka Tomalgado Kumar na laurak pa duda makoy ni su kangli. Kumar masado kainom taukri. Tomal su pakat pa di paurami adu makibado mapal tong na utwarakti. Tomal na kigano ay yauri sidi karisu tauroy. Tomal purit kaudagi may keto loktoray. Aduga kiet laga masasing do may duno oktoki. Tomal na nang bungamba kulay ay koy di yauri. Ay koy buki halakan. Ay koy gilambida nang nayelak labadi nang su apabo oiroy. Ando ay koy gimang datatkan. Tomala si hay na may keto na. Toy babu kumar garanjit ka na tang doon putorakli. Makoy gilay fam yaurabada kumara madiranjit masado sor kangon hondokse. Taurakli ba mataw duda nilaga tomsaga sungak na ako maduda yingay. Nila na. Tatomal. Karino. Kaidoragi toy ba si? Tomal. Kangdreda iso kari haiga doribano. Mafam si asuk yam na life mo kalamani haiba diya ay koy di kangduda bani. Ado po kari di upailay. Tashi madiwara suwana kamasi. Mafam si dagi amok yum da haluni. Kari suraga paisatan gani. Sufam nung fam nagalay tamane. Irang sinaga maro lamakan mane. Kangdreda tau dorisen. Kumar na. Nila isin karapuro. Sawa susangay. Sawa na. Kumar, kaday da layra magina. Kumar na, tasaw ba? Awang lunggi rumama da gian mang na layrami. Sawa na, as. Mafamdo ka naman da susang nadra ba niya? Mga di mafamdo da karitaw ba sang luri ba sana? Kumar na, ay ko'y sukang di tasaw ba? Mafam siday ko'y kuy na laybang ngamdaw man silakre. Sawa na, may ba doon na di panakan na lay ko'y ram na ba kayram ba ni? Ado ba ay ko'y gi sarsina lighting gitabak si kayat hazada ba? Uri ba si kandreda? Ay sukari haiga daman. Ay ko'y na kusira si tauba yaba sunati. Tomal na. Ay su lai ko'y ram tukan ning banina. Sumay na sumtaw rabadi. Ay ko'y sumafam si dalay ba si kaya nung ay daw mande. Ato pumafam mamamukti ba kay ba to ni? Nila na. Tatomal, to'y ba si gyan karakarlami? Mayam do to'y ba da pulap yan na i? Tomal na. Ibang nga to'y ba? Nanggu gyan karatara bro. Toy ba na? Tatomal. Ako'y di ay ginakda mataw karam na. Tomal na. Hawsik siya no nga laban niya. Tumhawagat pa da ng layramda ba dagiya. Mayam siya nga saay digi ng ko'y titinari ba niya. Karino kay ba nang natawram di ba sibo? Toy ba na? Kang di tatomal. Ay sugya na mamtatahaw tri. Toy ba nga rang toki ba singdo wari liram? Toy ba na? Ay nangarang, yan tok lagi hay na tawram badagi, adong gyan mang kramali. Kumar na. Karigino layri bay ko'y mayam sita na karisu tawdraga. To'y ba nangunda da atam na naiyak tawri ba sibo karigino? Nila na. Masak mataw pa siya ba, iyam ba nina, lay sabi day hentok na butnupi na paungaw sila ba ni tawisi? Tom sana, nila. Nanggi matang sada ba pagido, amo kaurabo? Nila na. Ay ko'y di na, asuma siyang ba da pagitawi hayri ba? Sumusumdra niya. Mamang da hostel da subay da suwa. Kanagi hostel da laybi lay sabi digi hindok na. Warden na faw ba ngawag sila iba to ni? Tomal na. Nila. Nangahak da tumin na layo. Ay ko'y niya. Wamugdang padsina kanasi. Kari na pagadagi hay ba to? Saw ba na? Wari siyam ludawri. Ay ko'y kara nalay si kurum na batawra sila. Handa kitang kun mga sidadi. Ay ko'y sarsi dili da miting nga mayaw batsyat kani. Mana sat kringayda lai si koiram na ba tawrasi? Tomal na. Adubu lai koiram na ba magi haksang isaru na tragana. Siyam, masadagi unsama sila madiya darkar lay hayrami. Maduna kamdaw ba siyaw ba? Siyaw ba na? Hoy sumini ay di madu ka ororita na. As kamdaw ni tawrisida. Magi haksang pulang dabu karay da lay mano hay basway ko'y di kangde. Mataw kram na lai si kurum ganya. Tomal na. Saw ba? Maibado amuktang uno. Aduga kari na pagadigi haibado amuktang kanaminasi. Saw ba na? Paredo di ay sumayanggi kay no kitang hangjarukige. Midangi matamni. Mata sana at hauba suamda shofada famdo na layrami. Matanta sukal kurino. Ay nahogsik tawgadori basibo. Nahana may tadok lamadi masit tawroy da bani. As untok na say na dorida.
ꯑꯉꯥꯡꯅꯤꯅ ꯃꯅꯝ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯃꯥꯒꯤ ꯍꯪꯇꯛꯇ ꯁ꯭ꯀꯨꯜ ꯑꯁꯤ ꯐꯥꯎꯕ ꯃꯨꯠꯂꯨꯔꯕꯅꯤ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯗꯣꯁꯥ ꯇꯥꯏꯗ ꯑꯌꯧꯁꯤ ꯀꯩꯗꯧꯅꯤ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃ ꯆꯪꯉꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯍꯪꯉꯛꯂꯤ ꯂꯩꯃꯅ ꯌꯥꯝꯕꯨꯡ ꯀꯔꯤ ꯇꯧꯕꯤꯔꯦ ꯑꯊꯧꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯂꯩꯃꯅ ꯑꯣ ꯏꯃꯥꯁꯤꯅꯅꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯍꯣꯏ ꯂꯥꯛꯀꯦꯌꯨ ꯂꯩꯃ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯂꯩꯃꯅ ꯖ꯭ꯋꯦꯂꯔꯤꯗ ꯂꯤꯛ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯍꯌꯦꯡ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯦ ꯍꯟꯗꯛꯀꯤ ꯏꯅꯥꯎꯅꯤꯄꯥ ꯂꯨꯍꯣꯡꯕꯁꯤꯗ ꯁꯤꯒꯦ ꯇꯧꯅꯤ ꯑꯊꯧꯕꯅ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯅꯠꯇ꯭ꯔꯣ ꯂꯤꯛ ꯑꯃ ꯂꯧꯅꯤꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯈꯤꯕꯗꯨꯕꯣ ꯂꯩꯃꯅ ꯑꯗꯨꯒꯤ ꯂꯤꯛꯇꯨꯗꯤ ꯅꯍꯥꯟ ꯏꯆꯦꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥ ꯆꯠꯄꯗꯅꯦ ꯁꯤꯔꯤꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯂꯨꯍꯣꯡꯕ ꯆꯠꯄꯩꯅꯦ ꯑꯊꯧꯕꯅ ꯀꯔꯤꯅꯣ ꯊꯧꯗꯣꯛ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯂꯤꯛ ꯑꯃꯃꯝ ꯁꯨꯝ ꯁꯤꯜꯂꯗꯤ ꯁꯅꯥ ꯀꯔꯕꯥꯔ ꯑꯣꯏꯅ ꯇꯧꯕꯅ ꯐꯔꯅꯤꯅꯦ ꯀꯣꯛꯅꯒ ꯀꯣꯛ ꯁꯥꯕꯅꯤ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯆꯣ ꯂꯩꯃ ꯃꯥꯒꯤ ꯅꯤꯄꯥꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯈꯣꯜ ꯀꯂꯞ ꯍꯥꯏꯔꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯌꯥꯝꯕꯨꯡ ꯐꯖꯅ ꯁꯨꯝ ꯍꯥꯏꯕꯤꯕ ꯌꯥꯕꯗꯨꯗ ꯏꯁꯧ ꯇꯧꯔꯛꯏꯕꯗꯨꯕꯣ ꯂꯩꯅꯤꯡꯗ꯭ꯔꯒꯅꯅꯦ ꯂꯩꯅꯤꯡꯗꯦ ꯍꯥꯏꯌꯨ 이쿠따네 ꯄꯩꯁꯥꯗꯨꯗ ꯁꯤꯅꯣ ꯅꯪꯉꯣꯟꯗꯒ ꯁꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯣꯏꯅꯦ ꯀꯌꯥꯝ ꯌꯥꯝꯂꯒꯦ ꯌꯥꯝꯕꯨꯡꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯃꯥꯡꯍꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯕꯣ ꯑꯗꯨ ꯑꯩꯅ ꯅꯣꯡꯃꯇ ꯀꯩ ꯍꯥꯏꯈꯤꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯤꯛ ꯃꯆꯥ ꯑꯃꯗ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯅꯣꯟꯖꯅ ꯍꯥꯏꯗꯧꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨꯅꯦ ꯏꯕꯨꯡ ꯏꯅꯝꯃꯁꯤꯡꯗꯣ ꯑꯣꯐꯤꯁꯥꯔ ꯉꯥꯛꯇꯅꯤ ꯑꯊꯧꯕꯅ ꯂꯩꯃ ꯅꯪꯅꯦ ꯑꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯂꯩꯔꯨꯆꯣ ꯆꯠꯂꯣ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯕꯅꯦ ꯂꯩꯃꯅ ꯁꯥꯈ꯭ꯔꯄꯣꯠꯅꯤ ꯑꯣꯟꯊꯣꯛꯅ ꯑꯊꯧꯕꯅ ꯂꯩꯃ ꯅꯪꯅꯦ ꯇꯟꯖꯥꯗꯨꯗ ꯑꯊꯧꯕꯒꯤ ꯃꯃꯥ ꯀꯨꯃꯥꯔꯤ ꯊꯣꯛꯂꯛꯏ ꯀꯨꯃꯥꯔꯤꯅ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯨꯡꯗꯥꯡꯁꯤꯗ ꯅꯣꯏꯕꯣ ꯄꯨꯡꯁꯨ ꯊꯦꯡꯂꯕꯅꯤꯅꯦ ꯑꯆꯧꯕ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯏꯁꯨ ꯊꯣꯏꯕꯤꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯂꯩꯃꯅ ꯏꯃꯥꯁꯤ ꯐꯣꯟ ꯌꯦꯡꯍꯧꯕꯅꯦ ꯀꯨꯃꯥꯔꯤꯅ ꯂꯩꯃ ꯅꯣꯏꯕꯨ ꯑꯉꯥꯡꯁꯤꯡꯗ ꯐꯣꯟ ꯌꯥꯝꯅ ꯄꯤꯒꯅꯨꯅꯦ ꯑꯉꯥꯡ ꯃꯥꯡꯅꯕ ꯁꯤꯟꯒꯅꯨꯅꯦ ꯂꯩꯃꯅ ꯏꯃꯥꯁꯤ ꯐꯣꯟ ꯄꯥꯏꯔꯗꯤ ꯑꯉꯥꯡꯁꯤ ꯍꯦꯛꯇ ꯃꯥꯡꯂꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯐꯣꯟ ꯄꯥꯏꯍꯜꯂꯤꯁꯦ 마기 마타울로이라가 레카이다 꼬이드나 꼬이쩌쩌드나 사나드나바 비리바 구마리나 라이마 마두 팟대고 동단이 아파봐 오히락로이 람팍다 사나봉다 마수 마마나바 뿐나 사나민 한동니냐 타이나 이바이부 싱나 탐비람바 마사나 가야 라이리바니냐 람팍다 시엔송다나 사나바도니니 학상 사젤 오이리바니냐 라이마나 이마시 호이 마땀 아 코능수바이 마땀도 hꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯦ hꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯇꯝꯅꯦ ꯍꯧꯖꯤꯛꯇꯤ ꯀꯨꯃꯥꯔꯤꯅ ꯍꯩꯃꯥ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯡꯕꯨ ꯌꯨꯝꯗ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯌꯦꯡꯉꯨ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯇꯨꯏꯁꯟ ꯃꯌꯥꯝꯁꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯄꯨꯟꯕ ꯂꯣꯏꯅꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤ ꯑꯊꯧꯕꯅ ꯏꯃꯥ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨ ꯀꯗꯥꯏꯗꯅꯣ ꯁꯥꯔꯨꯆꯣꯕ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯕꯅ ꯇꯥꯇꯨꯃꯥꯜ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯇꯣꯃꯥꯜꯅ ꯎꯅꯕ ꯆꯠꯂꯨꯕꯅꯤꯅꯦ ꯉꯁꯥꯏ ꯂꯩꯍꯧꯗꯦ ꯍꯥꯏꯔꯛꯏ ꯅꯣꯏꯁꯨꯅꯤꯅꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯊꯣꯏꯕ ꯅꯪꯅꯦ ꯑꯩꯈꯣꯏ ꯇꯨꯝꯅꯗ꯭ꯔꯤꯉꯩ ꯇꯨꯝꯅꯕ ꯇꯧ ꯅꯪ ꯊꯤꯅꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯏ ꯐꯖꯅ ꯏꯁꯣꯔ ꯈꯨꯔꯨꯝꯂꯒ ꯇꯨꯝꯅꯔꯁꯤꯀꯣ ꯊꯣꯏꯕꯅ ꯍꯣꯏ ꯇꯥꯇꯨꯃꯥꯜ ꯑꯊꯧꯕꯗꯣ ꯑꯁꯣꯝꯗ ꯃꯃꯥꯗ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯏꯃꯥ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯨꯃꯥꯔꯤꯅ ꯌꯥꯔꯦ ꯑꯩꯅꯕꯨ ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯣꯏꯅ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗꯤ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯃꯥ ꯑꯊꯧꯕ ꯃꯃꯥꯒ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯅ ꯈꯪꯍꯧꯗꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯍꯨꯝꯗꯣ ꯄꯥꯈꯠꯅ ꯌꯦꯡꯅꯩ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯃ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯜꯂꯤ ꯑꯊꯧꯕ ꯑꯃꯗꯤ ꯀꯨꯃꯥꯔꯤꯁꯨ ꯇꯨꯡ ꯏꯟꯅꯔꯛꯂꯤ ꯂꯤꯛꯂꯥꯗꯣ ꯃꯁꯥꯗꯣ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯃꯃꯤꯠꯇꯣ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯁꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯂꯩꯃꯅ ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯁꯤ ꯏꯃꯥꯗ ꯍꯥꯏꯌꯨ ꯀꯩꯒꯤ ꯏꯆꯥꯅ ꯀꯤꯔꯤꯅꯣ ꯏꯃꯥ ꯂꯩꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯂꯤꯛꯂꯥꯅ ꯏꯃꯥ ꯇꯨ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏ ꯃꯃꯥ ꯑꯩ ꯌꯥꯝ ꯀꯤꯔꯦ
ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯀꯞꯂꯛꯏ꯫ ꯑꯊꯧꯕ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯩꯃꯅ, "ꯏꯆꯥꯊꯣꯏꯕꯤꯌꯥ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯁꯤꯗꯤ, ꯅꯪꯒꯤ ꯃꯤꯠꯇꯅꯦ ꯁꯨꯝ ꯐꯠꯇꯅ ꯎꯔꯤ ꯑꯣꯏꯔꯝꯒꯅꯤ." ꯂꯤꯛꯂꯥꯅ, "ꯃꯃꯥ, ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇ ꯁꯤꯗ ꯆꯪꯈꯤꯕꯅꯤ, ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯅꯤ ꯃꯃꯥ, ꯑꯩ ꯀꯤꯌꯦ ꯃꯃꯥ."